ngarang numidang waramda phonggiba pandam pauchedagi lakhocharakanda KUKI inpi Manipurna center gi pukning chingsinkhre pathok sakitaminase India government na Manipur gi chief minister N Biren amazung mahakna thadokliba kanglup ki mathakta legal action lauduna minority community bu ngak senbiu haina KUKI inpi Manipur kimna center government gi pukning chingchilakli kim gi chirol amada chief minister N Biren na lamdam asida tribal miyam gi mathakta communal oiba thawong kaya chatharak liba asi center government na akan ba mityeng changduna kodakta lebhan baga loinana chief minister gi mathakta legal action logdabane amadi KUKI jo singi separate administration dimanasi thabakta onthokadabani hairi lok sabha mikal gi mangoinana valley based insurgent group ki apunba kangbu amana economic lifeline da attack chatharakpa amadi KUKI jo singi mathakta leptana attack chatharakpa thawong KUKI inpi Manipurna akan mamong da kandem tawi hairi nong makang dana mitai terrorist singna KUKI jo miyamgi mathakta landaduna hat patupagi thabak chathaduna lakli cherol asina makha taraduna narco terrorism Burmese illegal immigrant haiba wahi singasi sisinaduna masigi marumda KUKI jo tribal Christian singi mathakta state sponsors ethnic cleansing gi thabak leptana chathari hairi nakalamromda jiribamda nonglei nungsitna yum kaya amanga ta thokankhre jiribam district tasu ngarang sit kiba nonglei nungsit amadi nong kanna subana maram oiraga yum chahum lom amanga ta thokhre hairi nonglei nungsitna maram oiraga uwasing lambi da tektuna tasen bana maram oiraga lambi chatpa yakhidre 38 suba AR gi commandant gi listing makhada army personnel singna koina chatuna lambi da phaijinduna tariba u pambi sing kaktuna lambi chatpa yanaba sengdokre masida natana electric wire gi uwasing tektuna tasin badagi khudong thiba thoktanaba section thorang sing lokatuna atopa pambi sing lokthokpagi thabak sing su chathakre hairi adum moinamak misi mina yawbagi paudi leite